Thoubal district ki Thoubal police station Konba Wangjing Heirok Lamkhai gi new market ta kwa Maru mana YONPHAM DUKAN amada MASAK KHNGDABA singna HOUKHIBA NUMIDANG bom LANGSINDUNA POKHAIHANLAMLE HAIRI amaromda bom POKHAIHANLAMBAGI thoudok adubu yaningdaba phongdoktuna ngasi the Wangjing Lamding Kaitel Shopkeepers Development Association na bom POKHAIFAM DUKAN mamangda wakat mifam famkre DUKAN famliba singda aki akhang piba sing fagat pinaba yauna tongan ba wakat sing yauba memorandum copy amasu Thoubal SP da DUKAN famliba singna pisinkre hairi bom POKHAIBAGI thoudok adu ahingi matam oibana mi amata asopan di yahodre adubu bom machet na panbadagi DUKAN gi shutter rising gi jinga amasung thangnaba DUKAN ani amanga ta thokre hairi bom langzilamliba kwa Maru mana YONPHAM DUKAN adugi mapugi mamingna Ningthauzam Robin atopa mingna Bijan Kumar chahi nifumathoi Heirok Part 3 Taurang bom lekai bamo lairak ni hairi ngasi ayuk Thoubal district police ki team ama laklaga oiriba fibam adu kupna yengsinbaga loinana makhata na lokat fam thokpa thabak sing lokat kre bom POKHAIHANLAMBAGI thoudok aduga mari lainana dukan mapu oiriba Ningthauzam Robin na paumi sing da hai mahaki dukan asida attack tawriba asi hadaki asiga thengkhang anirak shure mamangi chahi ing lisingani kunga mangangi August taragi anganba ayuktasu MASAK KHNGDABA singna nongmai round ani kapsinduna aki akhang pirangki MASAK KHNGDABA sing aduna lupa lakh mangagi demand toroki adupu mahak na pikide makhata na chaliba chahi lisingani kunga taruki January thada yawolup amana dukan fambat tok na ba khangalakpa laiki adubu dukan famduna imung pubana adumag dukan asi famki January tha simak tada mahapu kuki narco terrorist singa samnai haiba na chingba pau kaya social media da sandorakpadagi mahak amadi laikai miyamna sengdokhiba su laikre haiba wafam thamlakli ai dukan masa famduna kwa managi business tawduna chamne hingeba misaraman sida mamang da mogi yawli sinaw singi mai tetegi aibu kuki narco terrorist singa mari lainai haiba wafam hanjin thamba si aina tham asiga mari lainaba laite ai sum natangi business tawduna kwa managi business ni manu ku bane haikana kayara khana su sengdokcha ki balai krabani adubu impangi niyo group amadagi aigi laloitik ki ko si lau haiba yadagi damakta moina hairakhiba wafam kharadi lai ko tei laiba yonba haiba se aigi wakhandadi yaw sinaw singa masigi ba laloitikta Mungkin kambese kamaminde masa-masagi apamba masa-masagi apamba di matungi na pote laiba madiyon bida gai da berhaina kanjai masih matang aja ni aduga ngarang 2026 ki February 22 da ngarang igi sidat mitni bom langsin biduna bom POKHAIHANLAMBE ayo akiatang yahan dem masih yang thamoi soningai ba igi yang niyam da ba thauge masi matung na tawgi gana bom langjan dana POKHAIDana tawi masi thabakse yaningde mamang thaktazu nomai kapsale habazu tawi thoi akhodi ayo ngan da pung tara to barodagi khaden da dukan hotel thambagi leitala thiba laksabani sidai da isa isu jinja so panya da asi ana ya gudi cha si ya si bakata mangja doni adoni cha jang su jang tawi ba mi da kana no kun ina khoi de khandre adoni cha jin da bhag ta biyo smai miyam tin da tabir le da hamda miyam tin hamda bom langjan biganu tawi bazari da so gana thamira posai mayam je angang ahum da tan sango na khona bazagi khoi nipi committee mayam na thammo ana thambani thamma jangan buki na je khoi ta kabela aiba adu maram oduna hoji bazaje ware shi makhata bu ju awa ba kaya kana na khang tauri tawra da je tawbiganu tawkanu adu tawdana bu ju khona bi sari na wakhanu na khandiyu akhoi metai mase magtani yang ram me gi tang undagi na ngasi baksin lan di marak ma thabak si loidribani loidiga na chim ma thaksida ina cha khoi si ina I mase ma khoi mase among ken thina ba hai se ina ba khoi mara ba je khoi mai kai dagi pamja de nuchi jana na lami na ji